ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯤ ꯁꯤꯟꯊꯥꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯃꯃꯥ ꯃꯄꯥꯅ ꯊꯝꯂꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯍꯤꯡꯂꯝꯃꯤ꯫ ꯁꯤꯟꯊꯥꯅꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯗꯨꯃꯕꯨ ꯉꯥꯛꯅ ꯆꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯤꯟꯊꯥꯅꯨ ꯃꯅꯥ ꯃꯁꯤꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌా ꯑꯃ ꯁꯦꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯑꯣꯏꯕꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯗꯦ, ꯑꯗꯨꯒ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤꯅ ꯁꯤꯟꯊꯥꯅꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯨꯝꯕꯤ ꯃꯍꯩ ꯍꯩꯕꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯗꯅ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯤꯟꯊꯥꯅꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛ ꯍꯦꯛꯄ ꯂꯥꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯅꯤꯈꯛꯅ ꯃꯥꯅ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯃꯅꯥ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯟꯊꯥꯅꯨꯅ ꯍꯥꯏꯔꯛꯏ, "ꯑꯍꯩꯃꯥ, ꯏꯅꯝꯃ ꯑꯅꯤ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯃꯅꯥꯗꯨꯕꯨ ꯏꯅꯝꯃ ꯍꯣꯏꯅ ꯍꯦꯛꯂꯤꯗꯨꯕꯣ? ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣꯕ ꯏꯅꯝꯃ?" "ꯏꯃꯥ ꯁꯤꯟꯊꯥꯅꯨ, ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯦ ꯏꯔꯣꯜꯂꯒ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩꯌꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕꯕꯨꯗꯤ ꯆꯥꯗ꯭ꯔꯤ, ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕ, ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯍꯥꯎ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯦꯛꯂꯝꯂꯤꯕꯅꯤ." "ꯑꯣ, ꯏꯔꯣꯜꯂꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ? ꯑꯗꯣ ꯏꯅꯝꯃ, ꯑꯁꯤꯗꯤ ꯑꯩꯅ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯃꯅꯥꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ." "ꯍꯩꯃꯥ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ. ꯑꯗꯣ ꯁꯦ ꯅꯪꯒꯤ ꯄꯣꯂꯥꯡꯗꯨ ꯄꯤꯔꯛꯎꯁꯦ. ꯑꯩꯈꯣꯏꯅ ꯍꯦꯛꯂꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯒꯦ. ꯅꯪꯅ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯦꯛꯂꯝꯂꯣꯏꯗꯕꯅꯤ." "ꯏꯅꯝꯃ, ꯌꯥꯔꯅꯤꯌꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯅꯝꯃ ꯍꯣꯏꯁꯨ ꯏꯟꯁꯥꯡ ꯑꯗꯣ ꯃꯍꯥꯎ ꯌꯦꯡꯕꯤꯔꯨꯔꯣ. ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯅꯥꯁꯦ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯑꯣꯏꯅ ꯍꯦꯛꯄꯤꯌꯨꯀꯣ." "ꯌꯥꯗꯦ. ꯏꯅꯝꯃ ꯍꯣꯏꯅꯅꯦ ꯆꯥꯅꯅꯕ ꯏꯟꯁꯥꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯃꯔ ꯍꯦꯛꯇ ꯌꯦꯡꯂꯒ ꯂꯣꯏꯔꯦ. ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪꯒꯤ ꯍꯤꯗꯥꯛ ꯑꯗꯨꯅꯤ. ꯏꯃꯥ ꯁꯤꯟꯊꯥꯅꯨ, ꯅꯪ ꯑꯃ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯤꯡꯖꯕ ꯉꯝꯂꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯏꯃꯥ ꯁꯤꯟꯊꯥꯅꯨ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯣ ꯏꯅꯝꯃ ꯍꯣꯏꯒꯤꯁꯨ ꯏꯟꯁꯥꯡ ꯃꯅꯥ ꯊꯤꯒꯗꯣꯏꯅꯤꯅ ꯑꯩꯒ ꯄꯨꯟꯅ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯦ. ꯑꯩꯁꯨ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯈꯤꯗꯣꯏꯅꯤ." "ꯍꯣꯏ, ꯂꯥꯛꯑꯣ. ꯑꯗꯣ ꯏꯃꯥ ꯁꯤꯟꯊꯥꯅꯨ, ꯅꯪꯕꯨ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯇꯣꯝꯇ ꯂꯩꯕꯗꯨꯕꯨ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯑꯩꯈꯣꯏꯒ ꯑꯣꯏꯔꯕꯗꯤꯅꯦ, ꯑꯗꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯏꯊꯟꯇꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯕꯅ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯉꯔꯣꯏ. ꯑꯗꯨꯕꯨ ꯏꯃꯥ ꯁꯤꯟꯊꯥꯅꯨꯗꯤ ꯑꯀꯤꯕ ꯑꯃꯇꯒ ꯐꯥꯎꯗꯕ꯭ꯔꯕ?" "ꯏꯅꯝꯃ, ꯑꯩꯗꯤ ꯀꯩꯁꯨ ꯀꯤꯕꯤꯗꯦꯗ. ꯑꯗꯣ ꯏꯅꯝꯃ ꯍꯣꯏꯅ ꯁꯨꯝ ꯀꯤꯒꯟꯗꯨꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯤꯅꯤ. ꯑꯩꯈꯣꯏꯗꯤ ꯊꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦꯗ." ꯑꯁꯨꯝꯅ ꯁꯤꯟꯊꯥꯅꯨꯁꯨ ꯃꯥꯒꯤ ꯍꯦꯛꯀꯗꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯁꯤꯟꯊꯥꯅꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯁꯤꯟꯊꯥꯅꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯈꯟꯖꯔꯝꯃꯤ, "ꯑꯁ, ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ! ꯀꯩꯅꯣꯍꯦ, ꯑꯁꯤꯅꯒ ꯃꯥꯏꯕꯤ ꯑꯣꯏꯔꯤꯁꯦ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦꯗ." "ꯃꯥꯏꯕꯤꯒ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯝꯂꯔꯣꯏꯗ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯃꯁꯨ ꯂꯩ. ꯑꯁ, ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ. ꯃꯥꯅꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤꯒꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤꯗ." "ꯄꯥꯕꯨꯡ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯆꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕꯗꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯅꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯤꯟꯊꯥꯅꯨꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯊꯥꯅꯨꯅ ꯑꯍꯜ ꯑꯁꯤ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯨꯁꯤꯟꯈꯤꯕ ꯀꯩꯗꯧꯈꯤꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ. ꯑꯗꯣ ꯉꯁꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯈꯣꯡ ꯅꯥꯀꯟ ꯅꯥꯝꯃ ꯑꯁꯦ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯐꯔꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯃꯁꯤꯕꯨ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." "ꯄꯥꯕꯨꯡꯒꯤꯁꯦ ꯅꯆꯥꯅ ꯉꯁꯥꯏ ꯄꯥꯕꯨꯡꯕꯨ ꯍꯦꯛ ꯎꯖꯕꯒ ꯈꯪꯈ꯭ꯔꯕꯅꯤ꯫
ꯄꯥꯕꯨꯡꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯗꯤ ꯃꯇꯧ ꯀꯝꯗꯧꯅ ꯑꯩꯅ ꯂꯧꯕꯨꯛꯇ ꯆꯠꯂꯨꯏ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯤꯔꯤꯕꯅꯣ? ꯑꯩꯅꯗꯤ ꯋꯥꯐꯝ ꯑꯗ ꯏꯃꯥꯗꯗꯤ ꯍꯥꯏꯖꯈꯤꯗꯕꯒꯨꯝ ꯇꯧꯈꯤꯗ꯫ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯑꯃꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯈꯣꯡ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯗꯣ꯫ ꯄꯥꯕꯨꯡ, ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ, ꯅꯆꯥꯅ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯀꯦ, ꯑꯗꯨꯒ ꯑꯅꯥꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯂꯩ ꯑꯉꯥꯡꯕ ꯈꯔꯒ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃꯇꯪꯒ ꯄꯨꯕꯤꯔꯛꯀꯦꯔꯥ? ꯌꯥꯅꯤ ꯌꯥꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯍꯥꯏ ꯕꯨꯡꯉꯣ, ꯆꯠꯂꯣ, ꯅꯪꯅꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯂꯧꯔꯨꯆꯣ꯫ ꯃꯆꯥ ꯑꯗꯨꯁꯨ ꯀꯨꯏꯍꯧꯗꯦ ꯁꯤꯟꯊꯥꯅꯨꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯨꯅ ꯄꯨꯔꯛꯇꯨꯅ ꯁꯤꯟꯊꯥꯅꯨꯗ ꯄꯤꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯊꯥꯅꯨꯅ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯅꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏꯃꯨ ꯁꯛꯊꯤꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯜꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯂꯩꯔꯤꯁꯦ? ꯅꯍꯟꯐꯝꯗ ꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯩꯗꯨꯕꯣ? ꯍꯣ ꯃꯥꯏꯕꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯏꯆꯥꯏꯀꯣꯜꯗ ꯁꯥꯟꯅꯖꯕ ꯈꯛꯇꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯍꯜ ꯃꯥꯏꯊꯛꯄ ꯅꯨꯄꯤ ꯅꯍꯥꯗ ꯉꯥꯎꯕ ꯑꯁꯤꯅ ꯑꯩꯍꯥꯛꯁꯦ ꯂꯥꯏꯃꯨꯅꯤ ꯈꯪꯗꯗꯅ ꯂꯛꯅꯔꯛꯇꯅꯒ ꯇꯧꯔꯗꯅ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯒ ꯄꯥꯟꯕ ꯈꯪꯗꯕꯒꯤ ꯂꯛꯅꯔꯤꯉꯩ ꯑꯁꯤꯗꯅꯦ ꯃꯉꯣꯟꯗ ꯅꯐꯧꯔꯒꯦ ꯍꯥꯏꯅ ꯃꯥꯏꯁꯦ ꯐꯠ ꯂꯥꯎꯅ ꯍꯦꯛ ꯑꯣꯟꯊꯣꯛꯂꯨꯕꯅꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯅ ꯏꯔꯥꯡ ꯇꯧꯕ ꯍꯧꯖꯤꯜꯂꯝꯂꯕꯅꯤꯅ ꯃꯇꯨꯡꯗ ꯍꯦꯛꯇ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯞꯇꯨꯅ ꯏꯟꯅꯔꯛꯏꯅꯤ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯍꯥꯏ, ꯅꯪꯅ ꯐꯅ ꯅꯞꯂꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯒꯅꯦ ꯅꯪꯅ ꯂꯥꯏ ꯑꯃꯅꯤ, ꯑꯗꯨꯅ ꯍꯅꯨꯕ ꯑꯁꯤꯒ ꯅꯪꯒ ꯀꯩꯗꯧꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯁꯦ, ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯣ, ꯑꯗꯨꯒꯅꯦ ꯅꯁꯥꯏꯀꯣꯜꯗ ꯍꯟꯖꯈ꯭ꯔꯣ꯫ ꯑꯩ ꯀꯩꯝ ꯆꯥꯖꯅꯤꯡꯗꯦ꯫ ꯍꯦ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤ, ꯅꯪ ꯌꯥꯝꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯛꯀꯅꯨ, ꯍꯅꯨꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯗꯣꯏꯅꯤ, ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯨꯅ ꯏꯇꯩ ꯏꯅꯥꯎꯕꯨ ꯈꯥꯏꯅꯅꯕ ꯁꯤꯟꯕꯤꯔꯅꯨ꯫ ꯂꯥꯏꯃꯨ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ, ꯑꯗꯨꯅꯅꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯁꯤꯅ ꯁꯣꯏꯗꯅ ꯀꯜꯂꯛꯑꯅꯤ, ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯅꯠꯇꯦ, ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅꯗꯤ ꯀꯜꯂꯛꯀꯅꯨꯀꯣ꯫ ꯑꯩꯅꯦ, ꯐꯔꯦ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯃꯥꯏꯊꯛꯄ ꯅꯨꯄꯤꯗ ꯉꯥꯎꯕ ꯑꯍꯜ ꯑꯁꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯃꯥꯅ ꯑꯩꯕꯨ ꯀꯥꯏꯍꯧꯔꯝꯗꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯆꯩꯅꯥ ꯐꯪꯍꯧꯔꯦ, ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡꯗꯗꯤ ꯂꯥꯏ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯡꯗ ꯉꯥꯎꯕꯗ ꯉꯥꯎꯖꯔꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯜꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ꯫ ꯑꯗꯣ ꯂꯥꯏꯃꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯑꯩ ꯑꯍꯜ ꯑꯁꯤꯗ ꯍꯥꯏꯍꯜꯂꯒꯦꯕ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯃꯥꯅꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅꯕꯨ ꯂꯛꯅꯔꯛꯄꯒꯤꯅꯣ ꯅꯪꯅ ꯑꯍꯜ ꯑꯁꯤꯗ ꯅꯞꯂꯒ ꯂꯥꯛꯏꯁꯤꯕꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯍꯥꯏꯕꯗ ꯏꯀꯥꯏꯗ, ꯑꯩꯅ ꯑꯩꯒꯤ ꯁꯥꯡꯂꯕ ꯁꯝ ꯑꯁꯤꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯐꯅꯦꯛ ꯑꯁꯤꯃꯒ ꯆꯤꯡꯈꯠꯂꯒ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯥꯗꯤ ꯑꯩꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯔ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯒ ꯂꯦꯞꯁꯤꯜꯂꯒ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ, ꯁꯒꯦꯟꯕꯤ ꯅꯨꯖꯥꯋꯣ, ꯅꯪꯒꯤ ꯁꯝꯂꯥꯡ ꯑꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗꯅꯦ ꯑꯩꯅ ꯃꯥꯏꯗꯤ ꯑꯣꯟꯁꯤꯟꯗꯕꯤꯗ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯃꯦ, ꯑꯣ ꯑꯃꯨꯕꯤ ꯀꯧꯋꯦ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯉꯥꯎꯁꯤꯟꯅꯔꯤꯗꯨꯕꯣ? ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯂꯦꯝꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯑꯦꯕꯀꯣ, ꯑꯃꯨꯕꯤ, ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯦ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯥ, ꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦꯕ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯐꯖꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯁꯦ, ꯅꯪꯅꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯌꯥꯔꯕ? ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯣꯏꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯃꯦꯕꯀꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯨꯡꯗ ꯅꯞꯂꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯁꯦ ꯑꯣꯟꯁꯤꯜꯂꯨꯕꯗ ꯑꯍꯜꯁꯦ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯅꯞꯂꯒ ꯂꯥꯛꯏꯁꯤꯅꯤ꯫ ꯅꯠꯇꯦ ꯃꯥꯏꯕꯤ ꯂꯩꯁꯥꯕꯤ, ꯃꯁꯤꯗꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯔꯒꯗꯤ ꯅꯔꯥꯜꯕꯨꯗꯤ ꯂꯩꯇꯦ, ꯑꯗꯣ ꯐꯔꯦꯁꯦ, ꯑꯩ ꯑꯍꯜ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯃꯁꯨ ꯇꯧꯍꯜꯂꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯍꯟꯈ꯭ꯔꯣꯀꯣ꯫ ꯁꯤꯟꯊꯥꯅꯨꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯃꯨ ꯑꯗꯨꯅꯁꯨ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯊꯥꯅꯨ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ, ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯕꯤꯌꯨ꯫ ꯉꯔꯥꯡꯁꯦ ꯈꯨꯔꯥꯕꯨ ꯂꯧꯐꯝꯗ ꯂꯥꯏꯃꯨ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯨꯔꯕ꯭ꯔꯣ? ꯀꯩꯅꯣꯅꯦ, ꯑꯩꯅꯗꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯨꯕꯅꯤꯗ꯫ ꯕꯥꯕꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?
ꯅꯪꯁꯦ ꯅꯨꯄꯤ ꯅꯍꯥꯗ ꯉꯥꯎꯕꯁꯤ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯂꯒ ꯐꯠꯇ꯭ꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯂꯥꯏꯃꯨꯗ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯔꯕ ꯑꯁ ꯑꯩꯅꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯨꯕꯁꯦ ꯄꯥꯞꯅꯤꯀꯣ ꯑꯩ ꯄꯥꯞꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯕꯨꯡ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ ꯑꯗꯨꯝꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯕꯤꯔꯨꯅꯨꯗ ꯉꯁꯤꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯖꯔꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯂꯥꯏꯃꯨ ꯑꯁꯤꯅ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯅꯞꯂꯒ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯄꯥꯕꯨꯡ ꯍꯥ ꯅꯠꯇꯦ ꯏꯃꯥ ꯃꯥꯏꯕꯤ ꯏꯃꯥꯅꯅꯦ ꯎꯄꯥꯏ ꯑꯃꯠꯇ ꯌꯦꯡꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯅꯅꯕꯗꯣ ꯑꯩꯅꯦ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯗꯒ ꯂꯛꯅꯖꯔꯔꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯃꯥꯅ ꯄꯥꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯤ ꯃꯗꯨꯕꯨ ꯄꯥꯕꯨꯡꯅ ꯌꯥꯕꯤꯔꯗꯤ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯕ ꯑꯗꯨ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯣ ꯍꯥꯏꯔꯤ ꯃꯗꯨ ꯑꯣꯏꯔꯗꯤ ꯂꯥꯏꯃꯨ ꯑꯁꯤꯅꯁꯨ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯌꯥꯔꯒꯗꯤ ꯋꯥꯐꯝ ꯑꯗꯣ ꯄꯥꯕꯨꯡꯅ ꯌꯥꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯏꯃꯨ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯍꯟꯈ꯭ꯔꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯋꯥꯁꯛꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥꯃꯛ ꯍꯦꯛ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕ ꯀꯩꯅꯣ ꯅꯪꯅ ꯋꯥꯁꯛꯅꯤꯡꯗ꯭ꯔꯤꯗꯨꯕꯣ ꯄꯥꯕ ꯅꯪꯀꯣ ꯍꯅꯨꯊꯪꯁꯤꯗ ꯌꯥꯝꯅ ꯆꯣꯞꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ ꯂꯥꯏꯃꯨ ꯑꯁꯤꯒ ꯀꯩꯅꯥ ꯁꯣꯏꯗꯅ ꯈꯠꯀꯅꯤꯀꯣ ꯉꯁꯤ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯦ ꯋꯥꯁꯛꯇ꯭ꯔꯕꯗꯤ ꯂꯥꯏꯃꯨ ꯑꯁꯦ ꯍꯜꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯨꯡꯒꯤ ꯈꯣꯡꯁꯤꯁꯨ ꯅꯥꯕ ꯁꯨꯛꯐ ꯐꯜꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨꯁꯨ ꯋꯥꯁꯛꯅꯤꯡꯗ ꯑꯗꯨꯃꯛ ꯋꯥꯁꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯉꯝꯖꯕ ꯁꯦꯜ ꯈꯔꯕꯨ ꯀꯠꯂꯝꯂꯒ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯁꯤꯟꯊꯥꯅꯨꯅ ꯅꯣꯛꯅ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯜꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯐꯔꯦꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯦ ꯍꯅꯨꯊꯪꯗ ꯉꯥꯎꯕꯒꯤ ꯂꯥꯏꯃꯨꯅ ꯋꯥꯔꯛꯂꯝꯃꯤꯁꯦ ꯌꯥꯝꯅ ꯐꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯟꯊꯥꯅꯨꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯗꯨꯅ ꯍꯤꯗꯥꯛ ꯈꯔꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃꯁꯨ ꯁꯤꯟꯊꯥꯅꯨ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯑꯩꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯑꯕꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯕꯣ ꯍꯤꯗꯥꯛꯁꯦ ꯇꯩꯕꯗ ꯈꯔꯕꯨ ꯀꯥꯟꯅꯕ꯭ꯔꯣ ꯍꯛꯆꯥꯡꯗꯣ ꯈꯔꯕꯨ ꯌꯥꯡꯈꯠꯄ꯭ꯔꯕ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯈꯔꯗ ꯅꯠꯇꯦꯗ ꯌꯥꯝꯅ ꯌꯥꯡꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯤ ꯑꯕꯣꯛꯀꯤ ꯈ꯭ꯋꯥꯡ ꯅꯥꯔꯝꯕ ꯈꯨꯠ ꯁꯥ ꯆꯦꯛꯂꯝꯕ ꯄꯨꯝꯕꯁꯨ ꯐꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯑꯗꯣ ꯏꯃꯥ ꯍꯤꯗꯥꯛꯀꯤ ꯁꯦꯜ ꯑꯗꯣ ꯂꯧꯕꯤꯍꯧꯔꯣ ꯅꯠꯇꯦ ꯑꯕꯣ ꯑꯩꯅꯦ ꯁꯦꯜꯒ ꯑꯝꯇ ꯂꯧꯖꯔꯣꯏꯀꯣ ꯁꯦꯜꯁꯦ ꯑꯃꯨꯛꯇ ꯍꯥꯞꯆꯤꯟꯕꯤꯈꯣꯁꯦ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯅꯪꯅꯅꯦ ꯁꯦꯜ ꯑꯁꯦ ꯑꯃꯠꯇ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯕ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨꯅꯦ ꯅꯪꯕꯣ ꯐꯔꯦꯁꯦ ꯑꯕꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯦꯜꯁꯦ ꯃꯈꯥꯏ ꯑꯃꯗꯤ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯑꯇꯩ ꯑꯁꯤꯗꯤ ꯑꯩꯅ ꯂꯧꯔꯒ ꯑꯕꯣꯛꯇ ꯑꯃꯨꯛ ꯍꯟꯗꯣꯛꯑꯕꯅꯤꯀꯣ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯑꯅꯥꯕ ꯑꯗꯨꯁꯨꯅꯦ ꯂꯣꯏꯅ ꯍꯦꯛ ꯐꯕ ꯑꯣꯏꯕꯤꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯦ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯁꯤꯟꯊꯥꯅꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯁꯤꯟꯊꯥꯅꯨꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯅꯍꯥꯟꯈꯩꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯐꯅ ꯎꯗꯨꯅꯁꯨ ꯁꯤꯟꯊꯥꯅꯨꯒꯤ ꯊꯃꯣꯏꯗ ꯑꯁꯤꯒꯨꯝꯕ ꯏꯍꯨꯜ ꯑꯁꯤ ꯐꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯑꯃꯠꯇ ꯇꯧꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤ ꯎꯔꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯕꯨ ꯄꯥꯝꯖꯕ ꯐꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯟꯊꯥꯅꯨ ꯅꯪꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯐꯥꯊꯧ ꯑꯗꯨꯒ ꯅꯨꯡꯁꯤꯂꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯗꯦꯀꯣ ꯅꯪ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯟꯊꯥꯅꯨꯗ ꯍꯥꯏꯔꯛꯏ ꯏꯆꯜ ꯑꯩꯁꯦ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨ ꯌꯥꯔꯗꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯌꯥꯅꯤ ꯏꯕꯨꯡ ꯐꯤꯗꯥ ꯁꯣꯝꯅ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯑꯩꯅꯦ ꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯁꯤꯟꯊꯥꯅꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯎꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯁꯤꯕꯣ ꯑꯩ ꯑꯗꯨꯝꯅ ꯅꯨꯄꯤ ꯅꯉꯣꯟꯗ ꯂꯨꯞꯄ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯅ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯑꯁꯦ
ꯐꯅ ꯈꯟꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯟꯊꯥꯅꯨꯒꯨꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯈꯟꯕꯤꯔꯛꯄ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯅꯤ, ꯑꯗꯨꯒ ꯃꯃꯤꯡꯅ ꯆꯤꯡꯈꯩ ꯀꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯤꯟꯊꯥꯅꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯂꯦ꯫ ꯆꯤꯡꯈꯩ ꯏꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯑꯩ ꯋꯥꯐꯝ ꯑꯃꯇꯒ ꯍꯥꯏꯖꯒꯦꯕ꯫ ꯑꯩꯁꯦ ꯂꯝ ꯀꯣꯏꯕ ꯃꯥꯏꯕ ꯑꯃꯅꯤ, ꯏꯃꯤꯡꯅ ꯆꯤꯡꯈꯩ ꯀꯧꯏ꯫ ꯑꯩꯅ ꯂꯝ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯖꯗ꯭ꯔꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯅ ꯏꯆꯜ, ꯅꯪꯅ ꯌꯥꯕꯤꯔꯗꯤ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯍꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯏꯕꯨꯡꯕꯨ ꯃꯥꯏꯕꯅꯦ ꯍꯥꯏꯕ? ꯏꯕꯨꯡ, ꯑꯩꯁꯨ ꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯑꯁꯤꯗꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯆꯟꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯗꯣ ꯏꯕꯨꯡꯒꯤ ꯆꯪꯖꯐꯝꯕꯨꯗꯤ ꯑꯩꯅ ꯄꯤꯅꯤꯡꯏ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯟꯅꯁꯨ ꯎꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯐꯛꯂꯣꯡꯅꯔ ꯀꯔꯤꯅꯣꯃ ꯈꯥꯔꯒ ꯂꯩꯕꯤꯔꯒꯦꯔꯥ? ꯌꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯑꯗꯣ ꯏꯆꯜ, ꯅꯪꯗꯤ ꯍꯤꯗꯥꯛ ꯁꯦꯝꯕꯁꯨ ꯐꯖꯅ ꯍꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩꯗꯤ ꯍꯤꯗꯥꯛꯀꯗꯤ ꯁꯦꯝꯕ ꯍꯩꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯅ ꯊꯦꯡꯅꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯩꯗꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯀꯌꯥ ꯇꯧꯖꯗꯦꯗ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯁꯤꯅ ꯑꯅꯥꯕ ꯀꯌꯥꯕꯨ ꯐꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯑꯗꯨ ꯈꯛꯇꯅꯤ꯫ ꯂꯥꯏ ꯇꯤꯟꯒꯤꯗꯤ ꯑꯩꯗꯤ ꯇꯧꯖꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯤꯡꯈꯩꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯤꯟꯊꯥꯅꯨ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯅꯁꯨ ꯁꯤꯟꯊꯥꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯀꯌా ꯑꯃ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩꯕꯨꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯁꯤꯟꯊꯥꯅꯨ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯅꯔꯝꯗꯦ꯫ ꯆꯤꯡꯈꯩꯁꯨ ꯃꯥꯅ ꯁꯤꯟꯊꯥꯅꯨꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯤꯟꯊꯥꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯤꯟꯊꯥꯅꯨ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯆꯤꯡꯈꯩ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯩꯗꯧꯒꯦ? ꯁꯤꯟꯊꯥꯅꯨ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯑꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯅꯪꯕꯨ ꯃꯃꯤ ꯑꯃꯗꯤ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯅꯪꯒꯤ ꯌꯦꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯐꯨꯝꯗꯨꯅ ꯊꯝꯕꯁꯤ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯇꯥ ꯆꯤꯡꯈꯩ, ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯣ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯨꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯝꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯌꯥꯗꯦ, ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯂꯧꯁꯤꯟꯖꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯁꯤꯟꯊꯥꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯪꯂꯤꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯅꯔꯦ, ꯌꯨꯝꯕꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯗꯣ ꯍꯦꯛꯇ ꯃꯥꯡꯈꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯤꯟꯊꯥꯅꯨꯁꯨ ꯆꯤꯡꯈꯩꯕꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯑꯗꯨ ꯂꯣꯟꯅ ꯊꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯈꯪꯗꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯅꯤꯝꯐꯨꯡ ꯉꯥꯡꯅꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯜ ꯈꯔ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯏꯅꯥꯎꯁꯥ, ꯍꯟꯗꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯃꯥꯏꯕ ꯑꯁꯦ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯑꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯒꯨꯝꯅ ꯑꯩꯅꯗꯤ ꯈꯜꯂꯤ꯫ ꯃꯍꯥꯛꯅꯕꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯗꯤ ꯇꯧꯕꯤ ꯍꯥꯏꯕꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯗꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯏꯃꯥ ꯁꯤꯟꯊꯥꯅꯨꯒ ꯃꯥꯏꯕ ꯆꯤꯡꯈꯩꯒꯁꯦ ꯂꯣꯟꯅ ꯃꯔꯤ ꯊꯝꯕꯗꯤ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯗꯤ ꯑꯩ ꯃꯥꯟꯗꯦ, ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯍꯣꯏ ꯇꯥꯆꯧ, ꯃꯥꯅꯤ ꯃꯥꯅꯤ꯫ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯋꯥꯐꯝ ꯑꯁꯤ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯃꯥ ꯁꯤꯟꯊꯥꯅꯨꯒ ꯃꯥꯏꯕ ꯆꯤꯡꯈꯩꯒꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯇꯥꯆꯧ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯅꯅꯦ
ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯗ ꯋꯥꯐꯝ ꯑꯁꯦ ꯐꯖꯅ ꯍꯥꯏꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯋꯥ ꯇꯥꯟꯅꯗꯨꯅ ꯁꯤꯟꯊꯥꯅꯨ ꯍꯣꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯊꯥꯅꯨꯒ ꯆꯤꯡꯈꯩꯒꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯁꯤꯟꯊꯥꯅꯨ, ꯑꯗꯨꯒ ꯃꯥꯏꯕ ꯆꯤꯡꯈꯩ, ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤꯗꯃꯛ ꯍꯩꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯧꯕꯤꯔꯛꯇꯅꯕ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯅꯤꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯏꯃꯥ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯃꯥꯏꯕ ꯆꯤꯡꯈꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯅꯖꯕ ꯈꯔ ꯂꯩꯖꯩ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯕꯤꯔꯝꯂꯒꯁꯨ ꯊꯥꯗꯣꯛꯄꯤꯔꯨ, ꯑꯗꯨꯒ ꯇꯧꯔꯝꯗ꯭ꯔꯒꯅ ꯑꯗꯨꯃꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯈꯣꯏꯅ ꯆꯝꯖꯔꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯋꯥ ꯑꯗꯨ ꯂꯣꯠꯄꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯊꯥꯅꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯜꯍꯣꯏ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯛꯄ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯅ ꯆꯠꯇ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯅꯤꯡꯏ꯫ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯖꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯖꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯁꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯨ ꯃꯤꯔꯥꯏꯕ, ꯃꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯒꯤ ꯆꯥꯡ ꯑꯁꯦ ꯍꯟꯊꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ꯫ ꯑꯍꯜ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯤꯟꯊꯥꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯆꯤꯡꯈꯩ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯐꯅ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯃꯤꯌꯥꯏꯁꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯈꯩꯅ ꯅꯣꯡꯃ ꯁꯤꯟꯊꯥꯅꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥꯞꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯏꯆꯥ ꯑꯃꯠꯇ ꯐꯪꯖꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕ, ꯑꯩꯁꯨ ꯃꯄꯨ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯧꯅꯤꯖꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯔ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯐꯔꯦꯁꯦ, ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯂꯁꯤ꯫ ꯑꯗꯣ ꯅꯪꯕꯨ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨ ꯊꯤꯕ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ, ꯍꯤꯗꯥꯛꯁꯨ ꯂꯣꯏꯅꯃꯛ ꯁꯦꯝꯗꯨꯅ ꯊꯅꯝꯂꯕꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯟꯊꯥꯅꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯆꯥꯅ ꯂꯥꯛꯆꯔꯤꯕ ꯑꯁꯦ ꯏꯃꯥꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯠꯇ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯩꯅꯅꯦ, ꯃꯥꯕꯨ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯅꯅꯕ, ꯃꯤꯅ ꯇꯧꯕꯗ ꯏꯟꯅꯅꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯈꯛꯇꯅꯤ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯝꯊꯅꯕ ꯍꯤꯗꯥꯛꯇꯤ ꯁꯦꯝꯗꯦꯅꯦ꯫ ꯏꯃꯥ, ꯍꯤꯗꯥꯛ ꯑꯗꯨ ꯏꯃꯥꯅ ꯁꯦꯝꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ꯫ ꯅꯆꯥꯅꯦ, ꯏꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯀꯌꯥꯅꯣ ꯑꯩ ꯂꯣꯏꯅ ꯄꯤꯖꯒꯦ꯫ ꯏꯕꯦꯝꯃ, ꯁꯦꯜ ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯅꯠꯇꯦ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒꯦ? ꯏꯆꯥꯅ ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯅꯤꯡꯂꯤꯕ ꯑꯗꯨꯕꯣ? ꯑꯁ ꯏꯃꯥ, ꯐꯠꯇꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯐꯠꯇ꯭ꯔꯦꯗ꯫ ꯑꯌꯨꯛꯀꯁꯦ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯇꯨꯝꯕ ꯌꯥꯕꯒ ꯅꯠꯇꯦ, ꯈꯖꯤꯛꯇꯪ ꯍꯦꯛ ꯊꯦꯡꯕꯒ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯖꯥꯠꯅꯤꯗ ꯏꯃꯥ꯫ ꯑꯗꯨꯒ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦꯗꯣ, ꯆꯥ ꯂꯣꯟꯕ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯒ ꯅꯍꯥꯟꯅꯁꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯉꯥ ꯑꯃ ꯉꯥꯡꯗꯒꯤ ꯂꯧꯊꯣꯛꯑꯒ ꯆꯥꯔꯨꯔꯦ, ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯅꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯃꯥ, ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯏꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯅꯌꯨꯝꯗ ꯆꯠꯍꯧꯔꯣ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯅꯪꯅꯅꯦ ꯁꯨꯝ ꯀꯨꯏꯊꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯅꯃꯥꯏ ꯑꯗꯨꯗꯅꯦ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯔꯔꯣꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯦ, ꯅꯪꯅ ꯍꯤꯗꯥꯛ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯄꯨꯔꯣꯏꯕꯁꯦ ꯍꯤꯗꯥꯛ ꯊꯥꯒꯗꯕ ꯅꯠꯇꯦꯅꯦꯍꯦ꯫
ꯐꯠꯇ꯭ꯔꯤꯕ ꯍꯤꯗꯥꯛ ꯊꯥꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯅꯪꯅꯤꯅꯦ ꯏꯕꯦꯝꯃ. ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯑꯗꯨ ꯆꯠꯇ꯭ꯔꯒ ꯃꯔꯥ ꯂꯩꯇꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯩꯒ ꯇꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯅꯦ. ꯍꯥꯏ, ꯅꯈꯣꯏꯒꯨꯝꯕꯤ ꯑꯁꯤꯅꯅꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟꯗꯣꯏꯁꯦ. ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯕꯤꯌꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯪꯆꯩꯗ ꯆꯩꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ, ꯌꯦꯡꯉꯨ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯜ ꯇꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯤꯡꯊꯤꯖꯕꯅꯤ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯣ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦꯅꯦꯍꯦ. ꯅꯪꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ, ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯑꯗꯣ ꯆꯠꯇꯕꯗꯒꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ. ꯁꯦꯁꯦ, ꯏꯃꯥ ꯍꯥꯏꯒꯦ, ꯇꯥꯎ. ꯍꯌꯦꯡꯗꯒꯤ ꯅꯪꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯑꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯣ. ꯃꯇꯝ ꯑꯗꯨꯗꯅꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯂꯥꯠꯇꯨꯅ ꯊꯝꯕꯤꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨ. ꯍꯣꯏ ꯐꯔꯦ ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯌꯦꯡꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯤꯡꯈꯩ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯇꯣꯝꯇ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯁꯤꯟꯊꯥꯅ ꯍꯥꯏꯔꯛꯏ. ꯍꯣ, ꯀꯔꯤ ꯇꯧꯔꯒꯦ? ꯉꯥꯎꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ, ꯉꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯂꯛꯄꯒꯤ ꯋꯥꯅꯤꯅꯦ. ꯃꯊꯧꯗꯤ ꯁꯨꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯊꯤꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯒꯁꯦ ꯅꯝꯊꯅꯕꯒꯁꯨ ꯍꯣꯠꯅꯔꯛꯂꯤ. ꯑꯗꯨꯒ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨꯁꯨ ꯑꯔꯥꯟꯕꯒ ꯇꯥꯍꯜꯂꯤ ꯃꯣꯏ ꯇꯧꯔꯤꯁꯤ. ꯑꯩꯉꯣꯟꯗꯒ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯇꯧꯔꯝꯂꯕ ꯑꯣꯏꯔꯗꯤꯅꯦ, ꯅꯅꯝꯃꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯗꯒꯗꯕꯅꯤ ꯈꯪ. ꯍꯣ, ꯀꯔꯤꯅꯣ? ꯃꯤꯅ ꯇꯧꯔꯒ ꯑꯩꯅ ꯀꯩꯗꯧ ꯇꯧꯗꯣꯏꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯩꯒꯤ ꯏꯒꯨꯜ ꯑꯁꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦ. ꯑꯦ, ꯈꯪꯉꯤꯗ. ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯏꯇꯨ ꯃꯥꯏꯕꯤ ꯑꯐꯥꯎꯕꯤꯒꯤ ꯃꯒꯨꯟꯕꯣ. ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯨꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ. ꯅꯠꯇꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯥꯡꯌꯦꯡꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯥꯏ, ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤꯀꯣ, ꯑꯗꯨꯒ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯔꯛꯀꯅꯨꯍꯦ. ꯍꯣ, ꯍꯧꯔꯦꯅꯦ. ꯉꯁꯤꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ. ꯏꯕꯥꯅꯤ ꯏꯁꯥ ꯏꯁꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯛꯇ ꯆꯥꯡꯌꯦꯡꯅꯁꯤ. ꯑꯦꯔꯥ, ꯅꯨꯄꯤ ꯅꯍꯥꯅꯒ ꯎꯁꯤꯠꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗ. ꯃꯁꯤꯗꯤ ꯇꯧꯕꯨ ꯇꯧꯔꯒꯦꯗꯍꯦ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯨꯛꯅꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯑꯃꯅ ꯑꯃꯗ ꯊꯥꯖꯤꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯝꯊꯤꯟ ꯍꯦꯛ ꯊꯤꯟꯊꯣꯛꯅꯔꯝꯃꯤ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯆꯤꯡꯈꯩꯅ ꯅꯥꯍꯦꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯥ, ꯅꯨꯄꯤ, ꯅꯪꯁꯨ ꯐꯖꯅꯗꯤ ꯍꯩꯕꯖꯥꯠꯅꯤꯀꯣ. ꯑꯩꯅ ꯄꯥꯛ ꯍꯦꯛ ꯂꯥꯛꯆꯕ ꯉꯝꯗꯦꯀꯣ. ꯍꯣ, ꯑꯗꯨꯅꯦ, ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇꯕ ꯇꯧꯕꯤꯔꯛꯀꯅꯣꯕ. ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯖꯖꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯍꯅꯨꯁꯜꯂꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯉꯥꯡ ꯑꯃ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥ ꯄꯥꯈꯪ ꯑꯃꯈꯛ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯤꯡꯈꯩꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣꯖꯥ ꯃꯥꯏꯕ, ꯅꯆꯥꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯣꯖꯥꯗꯒꯤ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯏꯍꯩ ꯑꯁꯦ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ. ꯑꯣꯖꯥ, ꯅꯆꯥꯗꯤ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯆꯥꯕꯨ ꯏꯍꯩ ꯑꯁꯦ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ. ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯒꯦꯗ. ꯑꯗꯨꯕꯨꯅꯦ, ꯅꯨꯄꯥ ꯃꯆꯥ, ꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ. ꯅꯪꯅ ꯅꯕꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯅ ꯍꯣꯠꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ. ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯑꯅꯤ ꯂꯣꯡꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪꯅ ꯇꯧꯔꯤꯕ ꯅꯊꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯆꯪꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ. ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯅꯦ ꯑꯋꯥꯐꯝꯗ ꯇꯥꯕꯁꯨ ꯌꯥꯔꯤꯕꯅꯤ. ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯒꯤ ꯑꯣꯖꯥ ꯍꯥꯏꯒꯦꯁꯦ. ꯅꯪꯅ ꯂꯥꯏ ꯑꯃꯕꯨ ꯀꯧꯅꯅꯕ ꯍꯥꯏꯅ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯗꯨꯅ, ꯅꯆꯤꯟꯗꯅ ꯑꯃ ꯋꯥꯈꯜꯗꯅ ꯑꯃ ꯇꯧꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯍꯥꯏꯖꯤꯜꯂꯨꯔꯒꯗꯤ ꯂꯥꯏ ꯊꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ. ꯍꯣꯏ ꯑꯣꯖꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯖꯔꯦ. ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯝꯕꯤꯗꯨꯅ ꯃꯍꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯆꯤꯡꯈꯩ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯤꯟꯊꯥꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯂꯤꯕ ꯑꯩꯗꯤꯅꯦ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯄꯥꯝꯍꯩ ꯑꯁꯤꯗ ꯐꯖꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯄꯤꯔꯁꯤꯕ. ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ. ꯑꯩꯗꯤ ꯍꯥꯟꯅꯕꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦ. ꯑꯗꯨꯗꯤ ꯐꯔꯦꯅꯦ,
ꯅꯪꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯄꯥꯝꯍꯩꯗ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯒꯦ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯔꯛꯂꯕꯗꯤ ꯃꯥꯁꯦ ꯏꯆꯥ ꯁꯛꯅ ꯑꯗꯨꯝ ꯌꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯄꯥꯝꯍꯩꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯆꯤꯡꯈꯩꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯝꯍꯩꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯧꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯨ ꯐꯪꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯆꯤꯡꯈꯩꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕꯁꯨ ꯄꯥꯝꯍꯩꯕꯨ ꯃꯈꯣꯏꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯖꯔꯦ, ꯑꯗꯨꯒ ꯃꯁꯨꯒꯤ ꯀꯨꯝꯍꯩꯁꯨ ꯎꯕ ꯐꯪꯖꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯆꯤꯡꯈꯩ ꯑꯃꯗꯤ ꯁꯤꯟꯊꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯨ ꯑꯄꯤꯛꯄ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯈꯩꯅ ꯁꯤꯟꯊꯥꯗ ꯍꯥꯏꯔꯛꯏ, "ꯍꯩ ꯍꯅꯨꯕꯤ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯌꯦꯡꯉꯨꯅꯦꯍꯦ, ꯏꯁꯨ ꯑꯁꯤꯅꯒ ꯀꯣꯏꯆꯦꯟꯒ ꯆꯦꯜꯂꯒ ꯁꯥꯟꯅꯖꯔꯤꯕꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣꯅꯦꯍꯦꯁꯦ꯫ ꯑꯩꯈꯣꯏꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤꯅꯦ ꯍꯅꯨꯕꯤ." "ꯑꯣ ꯌꯥꯜꯂꯕꯅꯦ ꯌꯥꯜꯂꯕ ꯍꯅꯨꯕ, ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥ ꯄꯥꯝꯍꯩꯒ ꯏꯃꯧꯒꯅ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤꯅꯦ ꯏꯆꯥꯒ ꯏꯃꯧꯒꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯑꯗꯨꯒ ꯏꯁꯨ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ꯆꯤꯡꯈꯩ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥꯃꯛ ꯐꯪꯖꯗ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯌꯣꯛꯄ ꯃꯆꯥ ꯄꯥꯝꯍꯩ ꯑꯃꯗꯤ ꯃꯃꯧ ꯑꯅꯤ ꯃꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫